이봉아, 너 시타벅시 로얼가 시체 체크를 혼자 먹어. 세, 시나 ngasi 바실로. 셀세 기당 현비베 야로이도. 타벅시 와리브니나 ngasi 데도나 야나부 떠로. 하잉 아와파도 하푸수 하프게. 거, ngasi 데도나 야나부 떠로. 파세 떠로 먹고. 호야 아이 톨라게. 파이파노이 파나바실로 먹. 시는디 이전기 라이 레벨이 건너로이. 어린당 기준 그마이 도와. 셀수 수노바 비비럭트레. 그마이 도니 시데. 서마슈 밍네디 운치샤 영화도리다. 전기 간부드수 양와이. 강드레다 도시. 호이다. 마이 톡부도 꼼락자야자네. 다저 할라봐. 호이. 와로 다저. 와데다. 어두 다저. 아이 라이레 비실도 수러봐. 세. 시오이디야 아니. 어두 다저. 아이 짝로르마 버네버거. 이루마이 타저 톡피로로. 어두가 짝짜나버 떨어시. 호이 정말 호이 정. 다저. 강드레다. 이게 bun치시. 도비! 암당 알고 봐. 깨더러게. 넌 이제 파출판만 개들해. 아이나 깨더러게 하이제. 아이는 온따 나라이자. 타케야 소리 영어 봐. 넌 수야 비비디 야바니. 아이, 아두 얌 파따 봐 미수나티. 하영와이, 에코이다 갈래라디 넌샤. 얌 누가이제 도자네. 따닝데다. 레이카기 미모를 가짜가짜가 떨어가노. 도비야. 암당 알고 미 도비. 암당 알고다. 넌 건들래디 누가이 탐비두니다. 아야, 정기 뭐니? 파이파이. 강간이는. 아이게 컸다. 소이드네 단간이. 아주 응엄들어 봐. 아이게 밍홍거리. 도이비! 싱놈도 부드러우네. 가나 호실 강문에 야들이네. 다브로 도이비! 세 다저. 세. 떠가 코네. 나붕와 khara 하이기네. 깨하게 다저. 시디 나붕와 khara 하이기. 야마루이 버왕 뜨네 하이두시. 그이노 하요 다저. ꯌꯦꯡꯉꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯄꯨꯄꯥꯡ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅ ꯇꯧꯕꯅꯤ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯏꯕꯨꯡꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯏꯔꯕ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜꯁꯦ ꯆꯥꯝꯃꯔ ꯈꯪꯊꯔꯒ ꯊꯥꯡꯒꯗꯕꯅꯤ ꯈꯣꯡꯊꯥꯡꯁꯦ ꯅꯕꯨꯡꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯗꯨꯅꯅꯦ ꯅꯪ ꯉꯥꯎꯁꯟꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯇꯥ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯇꯥꯆꯧ ꯇꯥꯆꯧꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯅꯆꯜꯅ ꯍꯤꯛꯇꯣꯛꯆꯔꯣꯏꯌꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯃꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛ
ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ US Japan Korea ꯌꯥꯝ ꯂꯩꯗꯅ ꯃꯈꯣꯏꯅꯕꯨ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯥꯝꯅꯗꯨꯅ ꯅꯣꯡꯃꯒꯤ ꯀꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯆꯠꯅ-ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯦ ꯌꯦꯡꯕ ꯂꯥꯛꯅꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯍꯥꯟꯅꯗꯒꯤꯁꯨ ꯆꯠꯅꯔꯛꯂꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯅ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯅꯔꯝꯄꯣꯠꯇꯦ ꯃꯁꯤ ꯐꯖꯗ꯭ꯔꯥ ꯅꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯁꯤ ꯐꯖꯩ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯅꯕꯨꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯗꯣ ꯌꯥꯝ ꯐꯖꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯕꯨ ꯊꯑꯣꯏꯅꯔꯛꯇꯕꯗꯒꯤ ꯉꯁꯤ ꯎꯍꯩꯗꯕ ꯀꯌꯥ ꯎꯔꯛꯂꯤꯕ ꯇꯥꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯔꯤꯕꯁꯦ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯏꯁꯥꯗꯒꯤ ꯂꯥꯛꯀꯗꯕꯅꯤ ꯐꯤ ꯑꯀꯛꯄ ꯍꯦꯛ ꯁꯦꯠꯂꯒ ꯍꯦꯛꯇ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯅꯕꯨꯡꯅ ꯑꯃꯅꯤꯈꯛ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯅꯪ ꯐꯖꯅ ꯋꯥꯈꯜ ꯇꯥꯅꯕ ꯆꯠꯀꯗꯕꯅꯤꯀꯣ ꯍꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕ ꯑꯝꯇ ꯑꯩ ꯇꯣꯛꯆꯔꯨꯏ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯇꯥꯆꯧ ꯁꯤ ꯀꯩ ꯊꯥꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯍꯪꯒꯥꯝ ꯈꯔ ꯍꯨꯟꯒꯦ ꯇꯧꯕꯅꯤꯗ ꯍꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯍꯪꯒꯥꯝ ꯌꯥꯝ ꯄꯥꯝꯃꯤꯕꯣ ꯑꯗꯨꯅꯤ ꯅꯕꯨꯡꯅ ꯇꯧꯔꯤꯕꯁꯦ ꯆꯟꯒꯤꯗꯃꯛꯇꯅꯤ ꯐꯔꯦ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯇꯧꯊꯣꯛꯆꯔꯣ ꯆꯠꯂꯣ ꯍꯣꯏ ꯇꯥꯆꯧ ꯆꯦ ꯇꯣꯝꯕꯤ ꯀꯥꯏ ꯁꯤ ꯆꯠꯂꯤꯅꯣ ꯂꯩꯅꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯂꯥꯛꯑꯣ ꯁꯤ ꯆꯪꯉꯣ ꯀꯩ ꯋꯥꯅꯣ ꯅꯪꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯆꯦ ꯌꯥꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯌꯥꯈ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦꯕ ꯅꯤꯁꯥ ꯁꯨꯅ ꯆꯥꯔꯤꯕ ꯅꯨꯄꯥꯗꯨꯗ ꯀꯃꯥꯏꯅ ꯌꯥꯔꯨꯏꯅꯣꯕ ꯅꯪꯕꯣ ꯑꯩ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦꯕ ꯑꯗꯨ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯊꯣꯛ ꯂꯩꯔꯝꯃꯦ ꯍꯦ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯅꯪꯅꯦ ꯅꯪ ꯌꯥꯝ ꯄꯪꯃꯜꯂꯤꯀꯣ ꯅꯪ ꯅꯣꯏ ꯇꯥꯆꯧ ꯈꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯆꯦ ꯍꯦ ꯅꯪꯒꯤꯁꯦ ꯀꯩꯅꯣꯝ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯀꯩ ꯍꯦꯟꯖꯟꯕ ꯊꯕꯛ ꯇꯧꯔꯣꯏ ꯑꯁ ꯀꯩꯝ ꯍꯦꯟꯖꯟꯅꯗꯦꯕ ꯏꯆꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ ꯐꯔꯦ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯐꯔꯦ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯅꯪꯅ ꯂꯣꯏ ꯆꯨꯝꯊꯣꯛꯀꯗꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯉꯝꯗꯕ ꯀꯩꯝꯇ ꯂꯩꯇꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯨ ꯅꯠꯇꯅ ꯑꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯍꯩꯁꯤꯡꯅ ꯆꯠꯂꯨ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ ꯍꯣꯏ ꯆꯠ ꯊꯣꯏꯕꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯗꯃꯥꯂꯦꯝ ꯂꯥꯛꯏꯔꯣ ꯆꯪꯉꯛꯑꯣ ꯆꯪꯉꯛꯀꯦ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯉꯥꯏꯈꯣꯁꯦ ꯐꯝꯃꯨꯁꯦ ꯀꯩꯗꯧ ꯂꯥꯛꯏꯅꯣꯕ ꯂꯥꯛ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯎꯔꯗꯤ ꯐꯖꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯛꯃꯟꯕꯗꯨꯗ ꯌꯥꯕꯤꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯕꯤꯕ ꯀꯥꯏ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯊꯃꯣꯏ ꯄꯥꯜꯂꯤ ꯃꯁꯥꯅ ꯑꯗꯨꯝ ꯌꯥ ꯇꯥꯕ ꯅꯨꯡꯐꯥꯎꯗ ꯀꯔꯤ ꯇꯛꯑꯗꯤ ꯇꯨꯝꯃꯤ ꯍꯥꯏꯅꯤ ꯈꯪꯗꯦꯅ ꯅꯪꯅ ꯑꯐꯥꯎꯕ ꯁꯥꯔꯗꯅ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯣꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯅꯦꯕ ꯂꯥꯛꯑꯣꯏꯗ ꯅꯣꯏ ꯇꯥꯆꯧꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯅꯤ ꯑꯗꯣ ꯇꯥꯆꯧꯗꯤ ꯂꯥꯏꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯎꯔ ꯀꯩ ꯈꯟꯗꯧꯔꯤꯒꯦꯕ ꯆꯠꯂꯣ ꯌꯥꯔꯦ ꯉꯥꯏꯈꯣꯕ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯦꯕ ꯐꯔꯦꯅꯦ ꯁꯥꯔꯗꯤꯁꯨ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯥꯆꯧꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯄꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯠꯇꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣই ꯇꯥꯆꯧꯅ ꯌꯥꯝ ꯁꯥꯎꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯑꯗꯨꯁꯨ ꯂꯥꯛꯀꯅꯨ ꯑꯩ ꯇꯥꯆꯧꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯅꯤꯡꯗꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏꯁꯦꯕꯀꯣ ꯌꯥꯏ ꯆꯨꯝꯃꯤ ꯅꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯅꯣꯏ ꯇꯥꯆꯧ ꯄꯨꯡ ꯀꯌꯥ ꯂꯥꯛꯇꯣꯏꯅꯣ
ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯄꯨꯡ 5 ꯇꯔꯨꯛꯇ ꯑꯗꯨꯝ ꯇꯥꯕꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ 이반이 뭉짱하시다. ꯀꯩꯅꯣꯍꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯍꯌꯦꯡꯁꯦ 이반이 레스토랑 ꯆꯪꯉꯨꯁꯦꯕ. ꯀꯩꯅꯣꯍꯦ ꯔꯦꯁꯇꯨꯔꯦꯟ ꯃꯁꯤ ꯅꯨꯄꯥꯁꯤ ꯔꯦꯁꯇꯨꯔꯦꯟꯗ ꯉꯥꯎꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ. ꯊꯥꯖꯕ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯝꯅꯤ ꯀꯩꯅꯣ. ꯑꯗꯣ ꯅꯪ ꯌꯥꯕꯤꯌꯣꯕ ꯍꯌꯦꯡꯁꯦ. ꯍꯣꯏ ꯕꯥ ꯌꯥꯔꯒꯦꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯆꯠꯂꯣ ꯍꯣꯏ ꯆꯠꯂꯒꯦꯕ. ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ. ꯍꯣꯏ ꯕꯥ ꯆꯠꯂꯣ ꯕꯥ ꯆꯠꯂꯦꯀꯣ. ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ. ꯃꯥꯂꯦꯝ ꯀꯥꯏ ꯆꯠꯂꯣꯏꯕ? ꯇꯥꯃꯣ ꯍꯣꯏꯗ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ. ꯑꯣ ꯀꯩ ꯊꯕꯛ ꯂꯩꯒꯦ? ꯁꯨꯝ ꯂꯥꯛꯑꯝꯕꯅꯤꯗ. ꯑꯣ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯍꯣꯏ ꯆꯠꯂꯣ. ꯆꯧꯒꯤ. ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯂꯥꯛꯏꯁꯦ? ꯏꯁꯥ ꯍꯥꯏꯔꯦ ꯑꯔꯣꯏꯕꯅꯤ ꯃꯥꯅ ꯆꯥꯏꯁꯦ. ꯍꯣꯏꯗ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ. ꯊꯣꯏꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯆꯦ ꯇꯣꯝꯕꯤ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕ ꯑꯩꯅ ꯑꯝꯇ ꯂꯧꯗꯦ ꯆꯦ ꯇꯣꯝꯕꯤꯅꯁꯨ ꯑꯩꯒꯤ ꯐꯅꯕ ꯃꯌꯥꯝ ꯍꯥꯏꯕꯤꯈꯤ ꯑꯩꯅ ꯑꯝꯇ ꯂꯧꯗꯦ ꯑꯩꯁꯦ ꯋꯥꯈꯜ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯎꯗꯕ ꯃꯤꯅꯦ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ. ꯁꯦ ꯀꯞꯀꯅꯨꯁꯦ. ꯍꯟꯖꯤꯜꯂꯒ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯐꯠꯇꯦ. ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯁꯦ ꯀꯞꯀꯅꯨꯁꯦ. ꯆꯦ ꯇꯣꯝꯕꯤ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯤꯌꯦ 이베마 ꯅꯪꯁꯨ ꯍꯣꯏ ꯂꯥꯛꯑꯃꯤꯔꯥ? ꯇꯥꯆꯧ. ꯌꯦꯡꯉꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ. ꯅꯪ ꯂꯥꯛꯄꯁꯤꯗ ꯅꯕꯨꯡ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯁꯤ ꯌꯦꯡꯍꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ. ꯌꯦꯡꯍꯩꯔꯤꯕ꯭ꯔꯥꯕꯁꯦ? ꯍꯥ? ꯀꯩ ꯁꯥꯔꯒꯦ ꯍꯧꯖꯤꯛꯇꯤ? ꯍꯩ ꯀꯞꯀꯅꯨꯅꯦ. ꯁꯦ ꯅꯣꯏꯗꯁꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯅꯕꯥꯅꯤꯃꯛꯇꯅꯦ ꯑꯩꯅ ꯍꯥꯏꯁꯦ.
ꯆꯥꯒꯅꯤ ꯊꯛꯀꯅꯤꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯃꯍꯩ ꯃꯁꯤꯡꯗꯤ ꯀꯗꯥꯏ ꯁꯤꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯥꯎꯈꯠꯄ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗꯒ ꯆꯪꯗꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯃ ꯀꯌꯥꯝ ꯄꯥꯝꯒꯣꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯒꯦꯕ ꯀꯅꯥ ꯈꯌꯥꯗ ꯇꯥꯒꯦꯕ ꯍꯥꯏꯕꯗꯤ ꯂꯧꯔꯣꯏꯅꯦ ꯍꯩ ꯀꯞꯀꯅꯨ ꯇꯥꯏꯅꯤꯡꯗꯦ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯁꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯆꯩꯕꯤꯔꯨꯔꯅꯨꯗ ꯇꯥꯆꯧ ꯍꯩ ꯆꯩꯗꯕ ꯌꯥꯗꯦꯅꯦ ꯆꯩ ꯆꯩꯅꯕꯨꯛ ꯂꯧꯗꯦ ꯆꯩꯗꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯃꯉꯣꯟꯗ ꯊꯣꯛꯏꯁꯦ ꯅꯉꯣꯟꯗꯁꯨ ꯊꯣꯛꯑꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯅꯣꯏꯁꯨ ꯋꯥꯈꯜ ꯇꯥꯎ ꯅꯣꯏꯗ ꯑꯩ ꯅꯨꯡꯁꯤꯅꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯈꯣꯏꯅ ꯏꯈꯥꯏꯕ ꯅꯠꯇꯦ ꯁꯤꯗ ꯅꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕꯁꯨ ꯌꯥꯔꯣꯏ ꯇꯧꯒꯗꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯁꯦꯅꯤ ꯃꯥꯏꯅꯤ ꯇꯥꯟꯅꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯊꯥꯖꯅꯕ ꯊꯝꯅꯔꯒ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯣꯏꯅ ꯂꯣꯏ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯄꯥꯟꯂꯣꯝꯒꯤ ꯃꯇꯧ ꯇꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯗꯅ ꯑꯃꯝꯕ ꯀꯥꯗ ꯆꯪꯗꯅ ꯁꯤꯕꯨ ꯍꯧꯅꯔꯤꯕꯣ ꯍꯥ ꯃꯕꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯀꯩꯝꯇ ꯈꯟꯗꯕ ꯅꯣꯏꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦꯁꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯆꯦ ꯇꯣꯝꯕꯤ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯤꯌꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯤꯌꯦ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣꯕ ꯀꯞꯄꯅꯣ ꯍꯥꯏꯕ ꯇꯣꯛꯑꯁꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯋꯥꯔꯛꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩꯅꯤ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯛꯅ ꯑꯩꯅ ꯈꯟꯖꯈꯤꯕꯅꯤ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯋꯥꯔꯛꯄꯤꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯤꯌꯦ ꯑꯩ ꯁꯤꯈꯤꯕꯅ ꯆꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩꯌꯦ ꯃꯥꯅꯦ ꯑꯩ ꯁꯤꯈꯤꯕꯅ ꯆꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩ ꯃꯥꯅꯦ ꯑꯩ ꯁꯤꯈꯤꯕꯅ ꯆꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩꯌꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯊꯥꯗꯣꯛꯁꯦ ꯊꯥꯗꯣꯛꯁꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯉꯥꯎꯕ ꯅꯪꯕꯣ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯕꯥꯕꯥꯁꯨ ꯂꯩꯇꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯃꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ
ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯇꯥꯆꯧ, ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯇꯥꯆꯧ. ꯑꯩ ꯇꯥꯆꯧꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯇꯥꯆꯧ. ꯊꯣꯏꯕꯤ.